Manipur gi yamna maru oiba lambi ama oiriba National Highway 37 Imphal Jiribam lambida leiba Tamenglong jila gi Tausem subdivision ni makhada leiba Kaipundai amasung Longkau khul ani gi marakta chenba Makru tureng gi mathakta shaba RCC Steel Superstructure Arch Bridge haukiba July gi tang 32 da Union Ministry of Road Transport and Highways Sri Nitin Gadkari na laktuna sangga bikre Meter sama kunithoi sangba amasung meter 35.8 pakpa superstructure thong adu BIPL private company na lupa crore nipu manga henna changduna 2017 gi April thari saba hokibani thong sangabagi thoram aduda wa ngangladuna Minister Nitin Gadkari na hai sakhat thorangi thabakta sinagadaba senthum gi awatpa leite adubu lamdam asigi praja miyam amasung state sarkar gi cooperation PB dredi lambi thong sembigi thabakta khumang yangna changsinba ngamloi maram aduna praja miyamna laingak na lambi thong kaya sengbalakniba asida sajo pibinaba mantri na appeal tawki lambi thong phatradi leibak amagi senthumgi phibam phagat pangamloi chathok chasin phagalaklakanda agriculture amasung horticulture gi product kaya miramda yonba yagadoribani Assam fauduna saliba lambi ase matamga chunana soidana sengbalakani haina mantri na thajaba thambiki Thauram aduda wa ngangladuna Chief Minister Sri N. Biren Singh na hai National Highway 37 Pakthok Sauthokna bagi damak land compensation gi damak lupa kro chamari maripu hena sanction tawraktuna leire barak thongsu September thada sanganaba pandam thamli loinana irang thongsu December thada loisinaba pandam thambani adubu thong asibu semliba company singda kihanbagi pautai maram aduna khulgi leader sing amasung CSO leader sing na thabak suriba mafam singda hakthengnana satuna hingkai thengai ba amasung thohaningdaba thabakya thohandanaba yeksinbiyu haina appeal tawki Amaromda kunja amasung sangsan kayana makruthong matamga chunana sabibigi damak nungaiba phongdoklakli Longkau khulgi chairman Sri Angam Kamaina hai thong asi saba loiduna miyamda sinakiba si sarkagi achouba mai pakpa amani amasung praja miyamna chakthok chasinda nungairamdaba adu hojikti koklagani adubu kilometer chani kun sangba lambi ase gi phibamdi hojiksu asukki matik phatri mafam kayada akut atong lekhom leinangna pikthali Road maintenance ki thabak ase peningai oide sanglaba lambi asida maintain dawnaba labor matik chana thambi de haina mahakna pungning nungaitana phongdoklakdi TDC gi General Secretary Radha Mohan Sharma nasu thong semberiba adubidi sarkabu thagaldi adubu lambi ase fazana sembiduna driver singi awaba kohanbiyu hana sarkara appeal tawrakli Hauzik nune amasung Tamenglong jila desu numit trani gi curfew santi oina sathari jila ani asigi mafam kayada police ki picket thambiduna mikup na humna senari lambi sorok lalon itiki mafam yauna mi isik sikle mafam kayada loudspeaker sinaduna publicity salli amasung covid awareness program kayasu sathari Amaromda District Administration, District Health Society na sinduna yumthong khodingda changduna COVID testing amasung tracing gi thabaksu leptana chathari loinana district ani asigi mafam kayada mass COVID vaccination kam advocacy gi program kayasu leptana COVID wearing na chathari Hauzik nune jirada chada kunthagi changda COVID vaccine kapkhre aduga Tamenglong jiradana chada kun mukki changda COVID vaccine kapli nune jirada hoji active case puna humpunipan leiri modugi manungda mioi humpumathoina home isolation da leiri amasung mioi marina COVID care center da layingli mioi marina laina lachat asidigi lakhidre Tamenglong jila gi oina hozik active case puna chani humputra tre leiri modugi manungda home isolation da mioi chani yangkhai teret community home isolation da mioi tara covid care center da mioi manga amasung covid isolation ward district hospital Tamenglong da mioi mari layengli jila asida punna mioi tramathoi lena laichet asidigi lekhidre climate change amasung climate variability na maram oiduna hauzik Manipur gi mafam kayada low uningai gi ising matik chana leitri aing asagi khal kaitharaktuna nong chubigi changsu hauzik watli ngarang ahingdagi nong leptana chubadagi hauzik amuk akutpa mafam singda ising tungsinduna miyamgi punsida awaba setheng phangli Singi lamdana nong kanna churedi landslide mudslide thokhanduna miyamgi punsida awaba mayuknari
mahi marong singchu mahang tahalli maram aduna aikoi miyoiba punamakna honglakliba phibam asida miyeng changduna ima prithvi ase kannaba yade haina isana u yangthatpagi muhutta u chara amamamdasu thanaba hotnarashi natragadi sabagi chang asum hengalaktuna prithvi malem asidigi miyoiba aikoi hingnabagi honabada awaba mayoknari